Maitailoon ngangi haiduna modbungda naga phurupki mioi ama phuruppada chenabani haiba kuki naha ama pulisna phagatkhre tha asigi taraga taret ki numidang pung taret makhairom tarakpa matamda kamjong district ki singjau pilhes tagi haujikna kangna tombida leiba auto rickshaw service tawba naga phurupki kingsan kangsu kawwa mioi ama modbunggi presidential college gate mamangda lenga kasu chanariba kuki national army KNA gi member amana tamthin furakhiba thawong aduda chenaba mioi ama pulisna phare hairi pulisna pharaba mioi adugi maming saibom lahubum sahi kun gemapan apokpa hensai lahubum kawi modbungi ke foipi bengdegini mahak kangpopi police ki team amana ngarang phagat khibani hairi pharaba saiben lahubum imung manungi mioi singna phongdor khibagi matung inna mahak ni sasin na mioi ni mahak kuki national army KNA amadi lal hulub amataga mari leina mioi na tem mahak ni sasin na raga KNA gi mingsin na khibani haiba khangbangam bagal loina nam mahak police custody thamdana wahang pahong sa thari hairi panbaya badi ditang khun Eze katam now long na thoki ba thodok adu taraina lodi thodok adu terrorism gi thongni tawge haina tawbani thodok adu senari ba kene gi mioi adu masa masa gi maral sing phunga ya jaga dabani kene gi mekai dagi supung humdraga ni thoi gi manung do official apology tawga dabani haibu wafum thamki ba laikhrabani laikhidraba AR gi personal ani gi mafam da kotu ni kai khumna utuna ngarang candle light pangthokre handak sakhang da bukulai pai ba singna nambol sabal laikai de kunthogam de suba asam rifles ki team amada ambush thaduna personal ani Hatkhiba amadi mangana soka pan nanghan ki thawdok adu yaning da phongdok pagal loina laikhidrab AR gi personal singi mafam de kai khumna but poina kotuna sinduna ngarang numidang kangpokpi de candle light vigil pangthokre the people of Sadar Hills Kangpokpi district trade union with our Indian soldier proud be Indian haiba wakhalunda Kangpokpi gi Thomas ground da pangthoki ba thorom adu da kuki CSO singi luching ba sing amadi miyamna saruk yaki loina na AR gi mathakte ambush thaki ba thawong adu yaning da phongdok tuna kotuna ngasi hinglung jai dagi thasi kunmari ge hinglung jai fa Kangpokpi da economic blockade chatharagani haina su lauthokre kotu gi economic blockade khungjang handokre Committee on Tribal Unity Kotu Kangpokpi ngasi hinglung jai dagi National Highway to Imphal Dimapur lambi da numit humni gi economic blockade ki khungjang changchen gani haina tawromba du handokre Bisnupur district ke Nambol Sabal Laikai da Thasi ki Taraga Mapan da Kuntrogum Dishaba Assam Rifles ki Convoy de ambush thaduna personal ani sekiba amadi mangana soka pan nanghan ki bathawdok adu da senaba sing fadun action lawgadabani haiba demand tuna kotuna National Highway ani da economic blockade ki khongjang chingchil lagani haina ngarang lauthokki bani adu ngasi kotu gi chairman Lunthang Haukim na thadurak pacherol amada laibak thiba thodok adugi matang da lengak nakan memeng chengdona chenaba sing phagat na bakan ba thabuk lawkhalak pa asi yenglaga amadi miyam gi khudong saroi da adu khallaga sanction gani haina toromba economic blockade ki khongjang adu khudak tagi handok le hairi ngase wangan bada pangthoki ba kotu gi executive mifam na hauji national highway asigi paring tongan tongan fam sing da thoklibas national calamity na miyam da thengnari khudong sa da amadi tongan ba civil society organization sing na appeal tawrakpagi wafam yenglaga khongjang asi handok na warep lawkhibani hairi economic blockade ki khongjang handokle haina lauthokla duna miyamna pirakpa matengbu kotuna thagatpa phongdorpa loinana asigumba laibak thiba thawak matungda thoktana ba akanba thorang lawkhana ba sulaingak ta taksilakli masagi duty tawbu ngamlaroi da doctor sing chayul amagi manungda thabak tagi pothagadabani masagi duty mayek singna tawbu ngamlaroi da doctor sing thabak tagi pothajana ba chayul amagi matam piri amasung doctor gi maikum umlaga masagi mathau tawdabagi mi punsi Pikamna libi Dr. Singh na makata na association sing amadi group semduna aran ba kangkatna ba khona lawadi akan paming sanglagani haina KCP type ngan ba group na phongdorli lub asina thaturuk paserol amana hai rimski authority amadi Dr. Singh na mi bagi punsibu dammi amagum lawbagi mathakta hojik loisin ba ngamdana leiriba laiba ki rang asi thokhan bada rimski matam gi director sing medical superintendent sing hospital gi administration pairiba singi manarga sendan pham onthokpada sobo thodang loriba Kuchabi sing yoram le haiba KCP taibangan ba group ki operation on eradication of public enemy na thijin bada khangle rims haiba si kanglei pak ki laimai da leitrabasu yaraba institution amaga pangkhak were rims ki doctor khana loisin bangam dribelai ba ki rang asidagi hena sauthu hankiba Kuki furup ki khusem ki conflict asida makhoi gi lanai senpam sing khomgatna ba hotna bada amadi rims ki thabuk lobada chatna gada reservation policy ngakna pangthok te badagi conflict asi kuki narco terrorist singna media gi propaganda sagat pada khulai oina sin ari haiba mayek seng khan bangamle mathau tarak lagadi private hospital amasung clinic sing su iram dam kanglei pak asi gi oina miyam gi thabuk thorom sing thamoi sengna tawriba CSO sing maira paibe sing stakeholder sing amadi
well wishersing tanarga athuba matamda akan bacherak pinabagi warep logani haina su serol asina phongdoragi serol asina hai government school amadi college sing da oja oiriba sing na topa private institutions sing da thabuk toram batarga de hek thignar pumi kupta suspend tawduna logi matung inna sairak phanghali adubu rims natrang na topa government gi hospital sing da thabuk tawba mioi kaya amana private hospital amadi clinic sing da phongna thabuk tawba de action am pawu lokhatte maram aduna rims asi iramdam kanglai paktagi mutat khrabasu thoina kaidaba medical institution am oirakle haina lamdam asigi miyamna lawnarakle haina su serol asina makhatana phungdorakle high court na kuki nupi sokhibagi compensation ki matang da lingakta hangkhre mamang sahida security forces thakiba action da soklabi kuki nupi protesters in compensation ki matang da file torako petition amagi paukhum pina ba manipuri high court na center amasung state lingakta khangan khre adum oinamak justice e guneswar sharma na hiram asigi matang da formal oina notice issue taw khibaga loina criminal case register tawdun special investigation team semlaga thigathan bagi wafam phongdok palaikre crpf na nongmi kapada sokiba kuki nupi singbu compensation pibiu hain high court ta file tarokpada petition amagi hearing october taraga tareta sathana pa matam lepki official respondent singna hiram asigi matang da counter affidavit file tarokna ba court na sayul anigi matam piki kuki women organization for human rights ta kulai paijadaba kuki nupi protesters sing the rocket launcher sinai haiduna petition ama file tarakhibani AR ani Hatkhiba Kuki na kaukiba economic blockade ngasi hingnung yaidagi horagani September tarak mapan gi numidang wedam sakhang da basingna nambol de ambush tawduna Assam Rifles ki personnel ani Hatkhiba gi matang da lengak na hojik fawba matik saba thabuk amata lokhattabagi mayokta yaning da phungdokpa oina committee on tribe and unity kotuna ngasi hingnung yaidagi September 15 fawba economic blockade tawkhre pawmi sing na unaba amada kotu gi lusing basing na hai Assam Rifles ki personnel sing da attack sattakiba miyoi sing adu ngasi fawba state amadi central authority sing na phaba ngamde national security da sauna sing narkom marum na thung adu tarai ni lofum thokte September taraga mapan gi numidang weram pung manga rum tarakpada tampaki lalhum ni singna basingna sathariba ambush ta kuntraum de suba Assam Rifles ki personnel ani siraga to pohum na phim thina soki kulai paibel lalhu basingna security personnel fabulem na thada bagi tan form asida free movement regime na singba ing tappa hanjin han bagi thorang matau karam na lokhat kadori pano haina su kotu na hanglagli kuki jo proof ki miyo sing na matam pum na ing tappa hanjil han na bahon aduna lagli haina paladuna kotu na haiki lamdam asida mausa gi pim hanjil han bagi pandam da tongan ba underground group sing na suspension of operations su agreement khuyek pinakibani thengna basu thengna prime minister Narendra Modi ne state asida laklamba matam da kuki jo proof ki miyo sing na mahak khwaidagi ihan han na taram na ukhi awang no poklam da tung koina sanaga da mong da ing tappa pim hanjil han bagi amata ngai ba bambaidi Ministry of Home Affairs na Constitution ki Article 239A ki makha da separate administration pinaba thawrang lokhatpa kaktana oigani president rule mang da governor na mathau ningthina pangthokpa ngamdabagi matang da su kotu heringdaba phungdorli tha sigi taraga manga da iril turen da tasin khiba khetri awang laikai gi ramjan ali sahi humdra gi thawai yaudra baksang ngasi na harup da leiba AIMS school maya da gi phangbang amkhre turel adu da long pai du nga phana ba sangsin ba da si baksang adu taw khalakpa thengna rakhibani haksang adu police na lokhat kre haina su post mortem tawkhre RIMS की डॉक्टर फुरुबगी वहाउदगी मेडिकल इंस्टीट्यूशन सिंग थबुक लेपखिबदगी मियाम वानरे डॉक्टर सिंग की थबुक लेपा खुंजंग हंदोकनबा उरिपोक अपुनबा लुपना अपील तौरगली डॉक्टर सिंग सेक्शन दबना मरम ओइरक लेयंग बलाकपा अनाबा सिबनी हाइबगी मतंग दे लेखिद्रबा सिंग इमुंग मनुंग मरी मता यावना मियाम थोरक्तुना RIMS की मेडिकल सुपरिटेंडेंट की ऑफिस अमा अमांग अता थोकलंबा अमदि डॉक्टर फुरमबगी मयुक्ता ngasi RIMS Student Union Teachers and Medical Officer Association Resident Doctors Association NTEWA amadi RNN na sinthalep tuno kat mifam phamkhre atai government ki hospital amadi lanai gi ana leng singpum namuksu stakeholders sing gi khungjeng saugatuna ana leng gi thabuk thorom sing lepki lilung sajing tegi singsupum manju ko binupi ama RIMS ta angang unabagi pukhalakpada angang nupi ama poklaba matungda i hatarakpadagi angang nonga lamdai da pung ohum da lekhidabani bamon kampudagi yambem sanjoy ko bomi amasu saying gi anabo leng nabagi da pukhalakpada lekhidabani thodok sing asi doctor na section da badagi thokibani haiduna masing yamlaba miyamna RIMS ki medical superintendent gi office yauna amang ata thokhalam bagal loina doctor ama furam kibani thawong adu yaning da phongdok tuna ngasi RIMS ki new OPD block ta pangthok kiba wakat mifam adu da medical tamleba mahiroi sing staff amadi healthcare provider ke ana sarug yaki wakat mifam adu da sarug yaki basing na violence has no place in healthcare protect heals protect healthcare street doctors with care they treat you haina thaba play card sing paikhat ki wakat mifam aduga mari lenen teachers and medical officer association gi president Dr. Jiten na haiki miyam gi pusi kanana ba honariba Dr. Singh aki akhang
yaudana mathau ningthina pangthokpa ngamhanaba thawrang lokhatpa mathau tai थोकलिबा थौदोक वाथोक खुदिकमक खंगलोन चुबना मरी रिनब अथॉरिटी दा वकटलगा इंगना सिकना यासिनब पुरकनब होटनब फै डॉक्टर की थवंगद करिगुंब यानिंगदब लेरबसु वायलेंस चावदब मंगद वकलक पतारबदि एसोसिएशन की माइकैदगी मातेंग पांगनब सेम सादुना लई हाइब वाफम सुमहांगना फुंगदोखि डॉक्टर सिंगना थबुक लेपगी खोंजिंग सेंसन खिबना मरम ओइरगा ना लेंगे थबुक थोरम सिंग चावना अपन बथोखलकपदगी उरिपोक अपन बलुप अमदि उरिपोक नुपी अपन बलुपना डॉक्टर सिंग खोंजिंग खुदक तहंदोकपिनबा अपील तौखरे लुप अनि न फुंगदोरपगी मतुंग इन रिम्स हॉस्पिटल हाइबसि लैते लाइरबसिंग यामना मरु ओइबा लाइसंग अमनी डॉक्टर सिंगना थबुक लेपगी खोंजिंग सेंसन खिबना मरम ओइरगा लाइरब मियामना अना लेंबगी खुदोंचादब फंगजे लाइरबसिंगी खनबिरगा खुदकता डॉक्टर सिंगना संगसिलिबा थबुक लेपगी खोंजिंग हंदोकपिबगा लोइनना रिम्स हॉस्पिटल बु हेन्ना मसक थोकपा लेंगसंग अमा ओहेनबा मियाम पुन्ना होनमिनसि हाइबा वाफमसु थमलकली।